India gi Chanambam Risikantana ngarang Glasgow 2026 Commonwealth Games ta nupa gi kg humpu gi weightlifting masana da silver medal lauduna leibak asigi ahanba silver medal amasung games asigi ani shuba medal khudol tamkhre Masagi chahi kun nipan shuraba Manipuri weightlifter asina akanba mawongda lamba taunakhiba final aduda ani shuba taraga loisindringagi mamangda snatch ta Commonwealth Games record books amuk hanna ithoktuna kawba ngamlaroidaba performance ama bikhi India gi mahut sinduna saruk yariba Manipur gi lifter asina Malaysia gi Vin Kasadan Mohammad Anik ki matungda ani shuba taraga loisinnaba snatch ta record thugaiba performance amana henna masak thokhalladuna punna kg chani humpu mari thangatki aduga Kenya gi Joshua Amunga Amboyana bronze medal lawki Risikantana mathang manau semlakpagi makokta leiduna snatch section loisinnaba kg chama tara mapan amasung matung tabada kg chama kunthra nithoi mahaki ahum shuba attempta mai pakna thangatringai gi mamangda kilogram chama tara taruk thangatuna competition taunaba hauki mahaki aroiba snatch attempt taunabagi-damak arumba adu kg chama kun mathoida hengat hanbaga loinana Chanambam Risikantana madu mai pakna thangatuna snatch ta anauba games record thamki mikup adu clean and jerk ta purakladuna Risikantana medal launaba phibamda lengdana adumak lainaba kg chama nimpu humdoigi arumba ama mai pakna thangatuna section asigi competition haudokhi mahaki ahanba attempt adu mong hadaba amasung technical oina aran ahui amata lekhidaba oibana mahak changdamnariba mayam adugi mang thana lehanki masigi matung tarakpada Risikantana mahaki anishuba attempta kg chama nimpu nipan thangatnaba lepki adubo kanglona yaraba mawongda mapung phana thangatpa ngamkhidabadagi anikta competition ase control taunaba khudong chaba phanganki madudagi Malaysian aduna kg chama nimpu mapangi arumba ama mai pakna thangatki aroiba attempta Risikantana kg chama yangkhai mathoi thangatpa ngambra yenge khalladuna goal gidamak aroiba thaurang ama tauki mahakna weight adu clean-da mahaki lengjumda thangatki adubu lengthok lensing tauraga pofam tanaba semlaba matungda jerkta mapung phana ingkhatpa ngamkhidabadagi mahaki singnaramba adu apunba kg chani humpu marida loishinki title phanglagani haibage chapchaba thajaba hanana leikraba anikna mahaki apunba arumba kg chani humpu taruk oihannaba clean and jerk ta kilogram chama yangkhaini thoi thangatuna top pa mawongda loisinki amadi anoba overall Commonwealth Games record ama thamki amadi gold medal phangki Risikantana gold medal phanglamgadaba adu khajik tangda phanghaudrabasu mahakna India bu games asigi marini chanba numiki medal account top pa mawongda hangdokpa ngamki marak asida Risikantana mahaki puwari oiraba medal adu Prime Minister Narendra Modi na kathokre mahakna hai silver medal asi Prime Minister Modi amasung leibak pumbada kathokle medal asi India gi mipum khuding makini mateng panglakhiba Government of India IWSS amadi marup mapang khuding makta kathokle haiki मैंने बहुत फाइट किया आज मैं सिल्वर मेडल जीत के आ गया मैं बहुत खुशी हूँ ये आज मैं मेडल लेके आया ये मेरा नहीं ये सभी के लिए है इंडिया का जो सपोर्ट कर रहे हैं इंडिया गवर्नमेंट इंडियन वेटलिफ्टिंग फेडरेशन एंड सपोर्टिंग स्टाफ और फ्रेंड्स साइकिल सभी के लिए मैं बोलने चाहता हूँ पहले